Ministry of Panchayati Raj amasung Department of Rural Development gi mideng makhada Imphal East District ke manungchan leiba Changamdabi Sagol Lok Lampakta Dikshit Bharat Guarantee for Rozgar and Ajivika Mission Gramin 8 2025 ki matangda Gram Sabha ama pangthokre. Kairau City Block ke manungchan leiba Changamdabi Gram Panchayat na sinduna pangthokkiba Gram Sabha aduda Changamdabi Gram Panchayat ke haring chairperson Alhas Muhammad Imran Saha GP asigi secretary Thangzam Loren amadi accountant cum data entry operator Ningthauzam Naresu saruk yakhe. Job card holder kayana saruk yatuna pangthokkiba thoram aduda wa ngangkiba singna hai. Hana Mahatma Gandhi National Rural Employment Guarantee Act MGNREG haina khangnaramba adu handak parliament da pass tawduna Dikshit Bharat Guarantee for Rozgar and Ajivika Mission Gramin Act 2025 haina maming onle. Ek asigi maming onkibatan natana hana numit chamani thabak suhalamba adu numit chamaga kun manga da hengatkre haina su phongdokhe.